अनौब सही लाकले तुम्लिबसिंग हौगलो कांसी खिंगदुना हौदोरकली ममांगी सहीदा तुम्थखरगा अनौब सही अमदा मिकअप थोक्तुना हौगलकपा तारगसु थानिपाल हेना चाकलकलिबा मई असिदी मुल्लमद्री हेना दुम मैसा फावरकले अनौब सही 2024 लाकपगी इरोइनना मफम खरा डिस्ट्रिक्ट ताइनबा किलोमीटर अनि फाउबगी जगादा इंटरनेट सर्विस अमुक थिंगजिनगनी हाइबगी वफम अमसो हाइपे ताकी अदोम अदोमगी मफमसिंगददी यौनरकप्रा थिंगबसी ख्वाई खुदिंगमकपु nganba Khumanna अनौब वीडियो अमदा अमुक तराम नोक्चुरी लैरिबा लानफम असिदा हकथेंगना थेंगनाबा चिंखोंगी खुल अमदा लैरुबदा चांग नाइना थागतपदि ngamdre वारोपिगनु मिसी मिना मिकअप मिराव खोलतना पिक थंदना 2023 लोसिनख्रे हौख्रिबा था निपाल असिदा अवा अना चैथेंगतना थनबा तारगसु अखोइदा पारा कया अमा लेपा लैतना तंबीदुना लाकली मतम अमदा फोंदोकचरुबा मतमदा ताबीखिद्रबा थौसारुदबा टॉपिक कया अमा ngasi di lamdam asida lairiba miyam sing asigi khwaidigi pamba topic haibado oirakli 2024 gi kodoloina manipur hairiba lamdam asida lairiba Meitei furup asina masagi furup ki damakta karigumba thabak tawpa natragana Meitei hairiba furup asibo punsinba Meitei ki interest thabak tawba organization natragana lup ama laiba haibasi Kanamatana Pamamdre haibasi hanadagi mayek khangseng sengna khangalakre Manipur khundaduna lairiba furup khudingmak asigi magi furup ki oiba umbrella organization amamam laiduna ngasi phawba lakli maduda Meitei furup ki maikeidagi di ngasi phawba mitaruba tawdana adumak lakli maduda saufam su thokte mitafum su thokte maramde isagi furup asibu punsinjaduna malemgi oina lairiba chakhatpagi khongjel asida yaujaduna afawa lambida punsinduna amata oibagi damakta honajabani Isagi furup ki damakta, isagi identity ki damakta, chahi kayadagi. Punsinduna lup amaki makhada, lagliba isagi khunaina. Kari ki damakta atopa furup na sumakoi ki masagi oiba, identity adu ki damakta masagi furup ki damakta, organization amal linkat chaba matamda kari ki damakta adu ki matik yamna yeng thigadawribano. Mathang asina housing Manipurda thokliba irang asibu laksin nabagi damaktani haiduna adu ki matik yamlaba. Indian Lanmising Tazilakuna Manipurda lairibani. Lanmising asina irang yamna kanma mafam sing the sangsin duna mafam adudaki kuchu kolaising fagatuna irang nam tabagi mahutta infal mayonda laktuna hek kangsi kinglibasi karigi damaktano. Handaki asina ahan basunate irang asi hoba kudringai June July ki matamda RA personal singna kangsi kingduna yumda laijaba ima ibel kaya amabu kauktokduna Tiar gas kaptuna tanbagi thaudok laikre. Matung ina masing yamlaba RAF ke personnel sing Imphal manungi leira khulak sing da changlaklaga khuti post khingduna laikai gi ima ibel maira paibi sing kauthoi aduga ima ibel maira paibi sing adu thoraklaba matungda tiar gas cell sing kapsinduna tana duna fuba chaibagi thabak chathai masigi mathakta yumlakta mok bom amadi tiar gas cell sing atamnana masing khangdana kapsilaki hairi RAF के पर्सनल सिंगना चथबा थोंग असिना युमदा इचम चमना लेजबा अहल लमन सिंगदा नतना पिकलिबा अंगांग क्या मिपाई थबाइबा पोखले टियर गैस सेलदगी थोरकपा मैखु सिंग अदुना अंगांग क्या अमदी सोर होनबा ngamdabadagi laikanaba fawba yaure इंडिया की ओइना इरांग लाक्षिनबा लेरिबा RAF के पर्सनल सिंग मणिपुर की इरांग असि लाक्षिनबा लाक्लिब्रा नत्रगा इरांग चाउथोंगनबा होनरिब्रा हाइना माइके क्यादगी हंगनरकली Ngarang na halmagtadasu Central Security Force amasung State Force singna khorak hangdana ngakliba jaga amada yummai chaklakhi masibu mai tikpada soikibadagi chakpani haigadawribra mamangdasu irang asi laksinaba lakhiba force singi manungdagi kharana mamai memit khumjinduna dukan mai thanaba hotnaringaida miyam changduna fakhibadasu angakpani haijaningliba wafamdi Imphal hairiba mafam asibu ing sikpa laihandaba matam gi oina lepa leitana ama natraga ama irang thokhanduna ing sikpa punsi mahing amada laihandaduna mafam asida irang lairi haiduna Meitei asibu tonganba aranba image ama sagatnabagi damakta irang yamna thokpa mafam oina uhannabagi damakta yamna kanna
ꯍꯣꯠꯅꯖꯕ ꯗꯥꯏꯔꯦꯛꯇꯔ ꯑꯃꯁꯨ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯪꯐꯝ ꯊꯣꯛꯄ ꯋꯥꯍꯪ ꯈꯔ ꯈꯟꯗꯣꯛꯁꯤ ꯑꯗꯨꯒ ꯍꯪꯒꯗꯕ ꯃꯐꯝ ꯆꯥꯅ ꯍꯪꯕꯤꯅꯁꯤ꯫ ꯏꯁꯥꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯂꯕꯗꯤ ꯏꯁꯥꯅ ꯃꯐꯝ ꯈꯪꯅ ꯍꯧꯔꯛꯐꯝ ꯑꯗꯨ ꯊꯤꯗꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯃꯨꯠꯊꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯣꯔꯗꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯅꯥꯒꯥꯂꯦꯟ ꯍꯥꯏꯕ ꯁ꯭ꯇꯦꯠ ꯑꯃ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯅꯤꯡꯇꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯥꯟꯖꯥꯎ ꯑꯃ ꯊꯦꯡꯅꯗꯨꯅ ꯁꯦꯝꯈꯤꯕ ꯁ꯭ꯇꯦꯠ ꯑꯃꯈꯛꯅꯤ꯫ ꯉꯁꯤ ꯅꯥꯒꯥꯂꯦꯟ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯇꯝ ꯑꯃꯗ ꯁ꯭ꯇꯦꯠ ꯑꯁꯤ ꯐꯣꯝ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯀꯟꯕ ꯈꯨꯠꯂꯥꯏ ꯄꯨꯊꯣꯛꯅꯗꯨꯅ ꯊꯦꯡꯅꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨ ꯂꯩꯇꯕ ꯇꯥꯔꯒꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯅꯥꯒꯥꯁꯤꯡꯒꯤ ꯑꯣꯏꯕ ꯅꯥꯒꯥ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯍꯨꯜ ꯑꯃ ꯉꯁꯤꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯥꯎꯗꯔꯟ ꯊꯪꯕꯗ ꯂꯩꯔꯤꯕ ꯑꯁꯤꯅ ꯃꯤꯖꯣꯔꯥꯝ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯏꯟꯗꯤꯌꯥꯒ ꯌꯥꯅꯕ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯖꯣꯔꯥꯝ ꯍꯥꯏꯔꯤꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯐꯣꯝ ꯇꯧꯗꯨꯅ ꯂꯥꯟ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯔꯒꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯞ ꯇꯣꯞꯄ ꯁꯛꯇꯝ ꯑꯃꯗ ꯍꯤꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯏꯟꯗꯤꯌꯥꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯄꯥꯝꯗꯦ꯫ ꯃꯤꯖꯣꯁꯤꯡ ꯇꯣꯉꯥꯟꯅ ꯂꯩꯖꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯏꯟꯗꯤꯌꯥꯒ ꯄꯨꯜꯂꯔꯣꯏ ꯆꯩꯅꯥꯒ ꯑꯣꯏꯅ ꯄꯨꯟꯖꯔꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯃꯃꯥꯡꯗ ꯊꯦꯡꯅꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯅꯧꯅ ꯂꯥꯛꯂꯤꯕ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯩꯔꯤꯕ ꯉꯝꯈꯩꯒꯤ ꯕꯣꯔꯗꯔ ꯑꯁꯤ ꯈꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯗ ꯊꯤꯡꯂꯤꯕꯁꯤꯅꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯃꯤꯖꯣꯔꯥꯝꯒꯤ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯜꯗꯣꯍꯣꯃꯥ ꯑꯁꯤ ꯃꯤꯖꯣꯔꯥꯝꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯂꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯄ꯭ꯔꯗꯛ ꯑꯃꯈꯛꯅꯤ꯫ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯗꯒꯤ ꯅꯤꯡꯊꯧ ꯄꯥꯟꯗꯨꯅ ꯇꯣꯞ ꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯉꯥꯛꯆꯗꯨꯅ ꯂꯥꯛꯄ ꯂꯩꯕꯥꯛ ꯑꯃꯈꯛꯅꯤ꯫ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯗꯅ ꯅꯥꯒꯥꯂꯦꯟ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯥꯒꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯁꯤꯅ ꯅꯝꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯅꯥꯒꯥꯁꯤꯡꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯑꯃꯈꯛꯅꯤ꯫ ꯃꯤꯖꯣꯔꯥꯝꯒꯤ ꯑꯣꯏꯅꯁꯨ ꯃꯤꯖꯣ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯑꯃꯒꯨꯝꯅꯅꯤ ꯉꯁꯤ ꯂꯩꯔꯤꯕ ꯑꯁꯤ꯫ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯑꯁꯤꯅ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯀꯌꯥ ꯑꯃꯅ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯗꯨꯅ ꯂꯩꯕ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯑꯃꯈꯛꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯥꯒꯥꯂꯦꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯥꯒꯥꯁꯤꯡꯒꯤ ꯑꯣꯏꯕ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯏꯍꯨꯜ, ꯃꯤꯖꯣꯔꯥꯝꯗ ꯂꯩꯔꯤꯕ ꯃꯤꯖꯣꯁꯤꯡꯒꯤ ꯑꯣꯏꯕ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯏꯍꯨꯜ ꯑꯁꯤꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯗ ꯐꯥꯎꯔꯤꯕ ꯃꯅꯤꯄꯨꯔ ꯂꯝꯗꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯁꯤꯒ ꯈꯦꯟꯅꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕ ꯑꯁꯤ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯕ ꯋꯥꯐꯝ ꯈꯔ ꯑꯁꯤ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯁꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯒ꯭ꯂꯣꯕꯜ ꯄꯋꯥꯔ ꯑꯃ ꯑꯣꯏꯅ ꯔꯥꯏꯖ ꯇꯧꯔꯛꯄꯒ ꯂꯣꯏꯅꯅ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯅꯍꯥ ꯀꯌꯥ ꯑꯃ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯍꯧꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯏꯟꯗꯤꯌꯥ ꯍꯥꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯂꯤꯖꯝ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯍꯧꯖꯤꯛ ꯄꯥꯛ ꯆꯥꯎꯅ ꯁꯟꯗꯣꯔꯛꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯂꯤꯕ ꯏꯟꯗꯤꯌꯟ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯔꯤꯖꯅꯦꯜꯒꯤ ꯑꯣꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯂꯩꯗꯨꯅ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯑꯅꯧꯕ ꯃꯥꯏꯑꯣꯟ ꯑꯃꯗ ꯄꯨꯔꯛꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝꯅ ꯑꯗꯨꯃꯛ ꯄꯨꯖꯔꯛꯀꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯝꯗꯝ ꯃꯅꯤꯄꯨꯔ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯪꯃꯤꯟꯅꯁꯤ, ꯀꯔꯤ ꯀꯔꯤ ꯑꯣꯏꯔꯤ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯃꯤꯟꯅꯁꯤ꯫ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯗꯨꯁꯨ ꯈꯟꯅꯃꯤꯟꯅꯁꯤ꯫ ꯃꯇꯝ ꯑꯃꯗ ꯀꯥꯎꯖꯟ ꯊꯤꯕ ꯃꯩꯇꯩꯅꯤ ꯍꯥꯏꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝ ꯑꯁꯤꯗꯒꯤ ꯇꯝꯍꯧꯔꯤꯕ ꯄꯥꯔꯥꯁꯤꯡ ꯑꯁꯤꯗꯤ ꯀꯥꯎꯒꯗꯕ ꯃꯥꯟꯗꯦ, ꯀꯥꯎꯕꯁꯨ ꯌꯥꯔꯣꯏ꯫